Army officers singna kuki militant singna drone bombing satakite hairabusu NIA na drone bombing sataki haina confirm tawkre. Army officers singna lamdam asida thokle irang asida kuki militant singna drone bombing sataki bagi khudam changdam laite hairabusu NIA na drone bombing sataki haikre. Satliba sahi asige September thada kuki militant singna satakiba attack ta mauna ha ama sekiba duga nauriba masanupi ama buna sohan kiba thodo asiga investigation da National Investigation Agency na makata na jinba matamda kuki militant singna mafam aduda drone bombing sathakre haibagi confirmation pikre panba yai Manipur da posting taramba army amadi military officers singna media singda piba comment singda kuki militant singna mitei khol singda drone sijinaduna attack sathakibagi khudam changdam laite haina phongdokiba laikrabani mahausa gumna mobile internet service ki athingba thamlamba adu tang mapal phawba sangtokre irang asina Tamenglonggi CJM court mapung phana thabak tawba ngamdre haina Rongmei Naga People's Organization RNPO gi maikaidagi phongdorakle hauzik state asida thokle irang asina maram oiraga Tamenglongda leiriba Chief Judicial Magistrate CJM court mapung phana thabak tawba ngamdre state asida normalcy laktriba phawba court asi Tamenglong amadi Imphal da numit 15 ni thamduna mathau tawhanbiyo haina Rongmei Naga People's Organization RNPO gi maikaidagi appeal tawrakli Manipur Press Club ta pawmi singka unaba amada asin paw golmeina hai May 3 dagi hauduna state asida thokliba kukijo amadi mite community anigi conflict asina maram oiraga Tamenglongda leiriba CJM court asi ngasi phawba mathau ningthina tawba ngamdana leiri court asi mathau tawba ngamdana leiriba asi tha tara sujelagle court asina mathau tawraktaba asina maram oiraga Tamenglong district ta leiriba lairaba tribal miyamgi oiba litigation kaya court asida suspense natraga pending da leiri yamna hena kodong sadriba mana court asida leiriba litigation kharadi akaknaba matamgi manungda losingadaba yauri masina lairaba tribal miyamda hena nungaitaba ama oihale Tamenglongda leiriba CJM court sing asi judge ayamba miteini court asigi advocate chada maudraga manga miteini court asigi staff ayamba su mitei ngaktani state asigi oiraba phiba masida mitei community gi mioi amata singda chatpada kudong sadaba leiriba asi yenglaga Tamenglonggi CJM court asi numit 15 ni gi oina Tamenglong amadi Imphal da lehanduna mathau tawba yahanbiyo hairi tang taragi mass rally asida miyam hopna sinthan lepiduna sarugya biyo haina phongdoragli tarliba tha asigi lagliba tang tara International Human Rights Day numit asida apunba Manipur gi saktam sagatnaba mass rally satpa sida Manipur da leiriba praja miyam amadi mahiroi singna sintha lepiduna rally asida sarugya biyo haina amuko poirei leimarol maira paibi apunba Manipur All Manipur Women's Volunteer Association Committee on Human Rights amasung the Manipuri Student Federation lup manga asigi convener Pratap Lesang themna phongdoragli ngarang Kaksing district ki hianglamda Msak khngdba sa amana yumda loijaba yen nganu sing hatoglom le haina social media singda thagadarakli